leibak asina English amaga chamapan murfudrama thoida Bangladesh pu Pakistan gi makhutagi maning tamhana basoknakhiba lanphamda Indiana Pakistan bu maithiba pikhiba numit December 13 na lakpada leibak sinba thungbada ngasi Vijay Diwas ki thouram pangthoknari ngasi gi numit asida lanpham aduda thawaina pontha pikraba mathawna leiraba leibak asigi lanmi singi mafamda ikai khumnabo nari Ingkum jali sing maga chamapan murfudrama thoigi December Pakistan gi lanmi gi makok thongba General Amir Abdullah Khan Nazriga loinana mahaki lanmi listing murfudra humdoina Allied Force ama oiriba India gi Lieutenant General Jagjit Singh Arora gi mamangda dakhada condition amata yaudana maithiri haiduna changjaki lanfam adu hek loibaga Bangladesh pu maning makha tamba leibak ama haibadoi ngasi gi ningsing numit thouram asina lakpada President Draupadi Murmu Prime Minister Narendra Modi Defense Minister Rajnath Singh amadi Army Chief General Manoj Pandey na ngarang Army House da pangthokpa home reception thouram amada saruk yaki Prime Minister Narendra Modi ga loinana Defense Minister Rajnath Singh anina su Delhi da pangthokpa Vijay Diwas ka mari leinaba exhibition amada su saruk yaki